ꯑꯍꯥꯟꯕꯃꯛꯇꯗ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯃꯥꯂꯦꯝꯉꯥꯟꯕ ꯃꯣꯏꯔꯥꯡꯊꯦꯝꯅ ꯇꯥꯏꯋꯥꯟꯗꯒꯤ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯕꯒ ꯂꯣꯏꯅꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ꯫ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯃꯇꯧ ꯀꯔꯝꯅ ꯂꯥꯏꯔꯤꯛ ꯇꯝꯅ ꯄꯩꯁꯥ ꯇꯥꯟꯕ ꯌꯥꯕꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯩ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯖꯔꯛꯀꯦ꯫ ꯍꯧꯖꯤꯛ ꯑꯩ ꯇꯥꯏꯋꯥꯟꯗ PhD ꯐꯥꯔꯁ ꯏꯌꯔ ꯂꯣꯏꯔꯦꯀꯣ, ꯁꯦꯀꯦꯟ ꯏꯌꯔ ꯀꯥꯒꯗꯧꯕꯅꯤ ꯃꯊꯪꯒꯤ ꯂꯥꯛꯀꯗꯧꯔꯤꯕ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯁꯦꯁꯟꯗꯨꯗꯒꯤ꯫ ꯑꯗꯨꯅ ꯑꯩꯅ ꯃꯌꯥꯝꯗ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯒꯤ ꯈꯨꯠꯊꯥꯡꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯀꯩꯒꯨꯝꯕ ꯃꯄꯥꯟꯗ ꯍꯥꯏꯗꯤ ꯏꯟꯗꯤꯌꯥꯒꯤ ꯋꯥꯡꯃꯗꯀꯣ ꯑꯦꯕ꯭ꯔꯣꯗꯇ ꯂꯥꯏꯔꯤꯛ ꯇꯝꯕ ꯃꯇꯝꯗ ꯃꯌꯥꯝꯅ ꯍꯣꯏ ꯄꯩꯁꯥ ꯅꯨꯡꯁꯥ ꯆꯪꯉꯤ ꯈꯣꯠꯂꯤ ꯍꯥꯏꯅ ꯈꯜꯂꯤꯀꯣ꯫ ꯍꯣꯏ ꯄꯩꯁꯥ ꯆꯪꯉꯤ, ꯀꯩꯒꯨꯝꯕ ꯑꯩꯈꯣꯏꯅ ꯐ꯭ꯂꯥꯏꯠ ꯇꯤꯀꯦꯠ ꯀꯛꯄꯗ ꯑꯣꯏꯔꯣ, ꯑꯗꯒꯤꯗꯤ ꯚꯤꯖꯥ ꯇꯥꯟꯅꯕꯗ ꯑꯣꯏꯔꯣ, ꯑꯗꯒꯤ ꯑꯇꯩ ꯗꯣꯀꯨꯃꯦꯟ ꯀꯩꯀꯩ ꯃꯌꯥꯝ ꯇꯥꯟꯅꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥ ꯅꯨꯡꯁꯥꯁꯦ ꯈꯔ ꯑꯗꯨꯝ ꯆꯪꯒꯅꯦꯕ꯫ ꯑꯗꯨꯕꯨ ꯆꯠꯀꯗꯧꯔꯤꯕ ꯍꯥꯏꯇꯥꯔꯦ ꯀꯟꯇ꯭ꯔꯤꯗꯨꯒꯤ ꯃꯈꯥ ꯗꯤꯄꯦꯟ ꯇꯧꯔꯅꯤꯀꯣ꯫ ꯀꯩꯒꯨꯝꯕ ꯌꯨꯔꯣꯞꯀꯨꯝꯕ, ꯑꯃꯦꯔꯤꯀꯥ ꯑꯇꯣꯞꯄ ꯍꯥꯏꯇꯥꯔꯦ ꯈꯔ ꯍꯦꯟꯅ ꯄꯩꯁꯥ ꯇꯥꯡꯕ ꯃꯐꯝꯗ ꯆꯠꯂꯒꯗꯤ ꯍꯦꯟꯅ ꯄꯩꯁꯥ ꯆꯪꯒꯅꯤꯀꯣ꯫ ꯑꯗꯨꯅ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯇꯝꯕ ꯃꯇꯝꯗ ꯍꯣꯏ ꯁ꯭ꯇꯗꯤ ꯂꯣꯟ ꯀꯩꯀꯥ ꯂꯧꯗꯅ ꯈꯣꯠꯇꯅ ꯇꯧꯋꯦ꯫ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗ ꯑꯩꯈꯣꯏꯒꯤ ꯇꯥꯏꯋꯥꯟꯗꯒꯨꯝꯕ ꯇꯝꯕ ꯃꯇꯝꯗꯗꯤ ꯁ꯭ꯇꯗꯤ ꯂꯣꯟꯁꯦ ꯂꯧꯗ꯭ꯔꯁꯨ ꯌꯥꯏ, ꯄꯩꯁꯥ ꯌꯥꯝ ꯀꯟꯅ ꯆꯪꯕ ꯑꯣꯏꯗꯦꯕꯀꯣ꯫ ꯀꯩꯗꯧꯕꯩ ꯆꯪꯗꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯑꯍꯥꯟꯕ ꯂꯥꯛꯄꯗ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯣꯏꯒꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯁꯦ ꯍꯥꯏꯗꯤ ꯁꯦꯂꯦꯛꯁꯟ ꯐꯪ ꯇꯥꯔꯒꯗꯤ ꯑꯌꯥꯝꯕ ꯁ꯭ꯀꯣꯂꯔꯁꯤꯞꯁꯦ ꯑꯗꯨꯝ ꯐꯪꯉꯦꯀꯣ꯫ ꯑꯗꯨꯒ ꯁ꯭ꯀꯣꯂꯔꯁꯤꯞꯁꯤꯗ ꯍꯣꯏ ꯇꯨꯏꯁꯟ ꯐꯤ ꯈꯛꯇꯪ ꯀꯣꯛꯄ ꯌꯥꯎꯏ, ꯑꯗꯨꯒ ꯁ꯭ꯇꯥꯏꯄꯦꯟ ꯀꯣꯛꯄ ꯌꯥꯎꯏ, ꯀꯣꯛꯇꯕ ꯌꯥꯎꯏꯀꯣ꯫ ꯑꯗꯨꯅ ꯍꯌꯦꯡꯋꯥꯏ ꯑꯩꯈꯣꯏꯅ ꯁꯦꯂꯦꯛꯁꯟ ꯌꯨꯅꯤꯚꯔꯁꯤꯇꯤ ꯈꯟꯕ ꯃꯇꯝꯗꯁꯨ ꯑꯦꯄ꯭ꯂꯥꯏ ꯇꯧꯔꯕ ꯃꯇꯨꯡꯗ ꯍꯌꯦꯡꯋꯥꯏ ꯁꯦꯂꯦꯛꯁꯟ ꯐꯪꯉ ꯃꯇꯨꯡꯗ ꯁ꯭ꯇꯥꯏꯄꯦꯟꯗꯣ ꯌꯥꯝꯅ ꯐꯪꯕ꯭ꯔꯥ ꯐꯪꯗꯕ꯭ꯔꯥ ꯑꯗꯨꯃ ꯈꯪꯗꯣꯛꯄ ꯇꯥꯔꯦꯀꯣ꯫ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯂꯥꯛꯑꯕ ꯃꯇꯨꯡꯗ ꯀꯣ ꯄꯥꯔꯠ ꯇꯥꯏꯝ ꯖꯣꯕ ꯇꯧꯕ ꯈꯣꯠꯄꯒꯤ ꯃꯇꯥꯡꯗ ꯈꯔ ꯂꯩ ꯍꯥꯏꯇꯥꯔꯦꯀꯣ꯫ ꯑꯩ ꯈꯨꯗꯝ ꯑꯣꯏꯅ ꯈꯔ ꯎꯠꯆꯔꯛꯀꯦ꯫ ꯑꯩꯁꯦ ꯍꯧꯖꯤꯛ ꯑꯩ ꯁꯥꯇ꯭ꯔ ꯑꯣꯏꯅ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦꯀꯣ, ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯣꯐꯤꯁꯇ ꯑꯩꯁꯦ ꯍꯧꯖꯤꯛ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥ ꯃꯥꯔꯀꯦꯇꯔ ꯑꯃ ꯑꯣꯏꯅ ꯂꯩꯖꯔꯤ ꯍꯥꯏꯇꯥꯔꯦꯀꯣ꯫ ꯑꯗꯨꯅ ꯑꯩꯁꯦ ꯃꯣꯏꯒꯤ ꯍꯥꯏꯗꯤ ꯄ꯭ꯔꯣꯃꯣꯁꯟꯒꯨꯝꯕ ꯇꯧꯕ, ꯚꯤꯗꯤꯑꯣ ꯀꯥꯞꯄ ꯈꯣꯠꯄ, ꯑꯗꯒꯤ MOU ꯁꯥꯏꯟ ꯇꯧꯅꯕ ꯈꯣꯠꯅꯕꯗ ꯗꯤꯂꯤꯒꯦꯠꯁ ꯂꯥꯛꯄ ꯈꯣꯠꯄ ꯃꯇꯝꯗꯁꯨ ꯑꯩꯅ ꯐꯣꯇꯣ ꯀꯥꯞꯄ, ꯚꯤꯗꯤꯑꯣ ꯀꯥꯞꯄ ꯇꯧꯋꯦ ꯍꯥꯏꯇꯥꯔꯦ꯫ ꯑꯗꯣ ꯁꯤꯁꯤꯅ ꯑꯩꯅ ꯍꯩꯖꯔꯨꯕ ꯑꯩꯒꯤ ꯁ꯭ꯀꯤꯜꯗꯣ ꯑꯗꯨꯗꯣ ꯑꯣꯏꯅ ꯑꯩꯅ ꯁꯣꯝ ꯅꯥꯀꯟꯗ ꯆꯠꯆꯕꯅꯤ꯫ ꯑꯗꯨ ꯅꯠꯇꯕ ꯑꯇꯣꯞꯄ ꯃꯈꯜ ꯃꯌꯥꯝ ꯇꯧꯕ ꯌꯥꯏꯀꯣ꯫ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯀꯩꯒꯨꯝꯕ ꯅꯪꯅ ꯏꯪꯂꯤꯁꯁꯦ ꯌꯥꯝꯅ ꯍꯩꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯊꯦꯁꯤꯁ ꯏꯕ ꯈꯣꯠꯄ ꯇꯧꯕꯃꯇꯝꯗ ꯍꯦꯟꯅ ꯏꯔꯤꯕ ꯄꯣꯠꯇꯣ ꯍꯦꯟꯅ ꯏꯝꯄ꯭ꯔꯨꯞ ꯂꯩꯅꯕ ꯑꯗꯨꯒꯨꯝꯕꯒꯤ ꯄꯥꯔꯠ ꯇꯥꯏꯝ ꯖꯣꯕ ꯂꯩ꯫ ꯑꯗꯒꯤꯗꯤ ꯐꯤꯖꯤꯀꯦꯜ ꯏꯗꯨꯀꯦꯁꯟꯒꯤ ꯁꯥꯇ꯭ꯔ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯒꯤ ꯐꯣꯔꯦꯟꯗ ꯀꯩꯀꯩ ꯃꯣꯏꯗꯤ ꯁꯥꯟꯅꯕꯒꯤ ꯆꯠꯇꯧꯅꯤꯅ ꯃꯣꯏꯗꯣ ꯌꯥꯝ ꯀꯟꯅ ꯏꯪꯂꯤꯁꯇꯣ ꯌꯥꯝ ꯑꯦꯗꯚꯥꯟꯁ ꯅꯠꯇ꯭ꯔꯒꯁꯨ ꯕꯦꯁꯤꯛ ꯀꯝꯃꯨꯅꯤꯀꯦꯁꯟꯈꯔ ꯂꯩꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯝꯕꯒꯤ ꯃꯈꯜꯒꯤ ꯄꯥꯔꯠ ꯇꯥꯏꯝ ꯖꯣꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯣꯏꯁꯤꯡꯗꯣ ꯇꯥꯛꯄꯤꯅꯕ꯫ ꯑꯗꯒꯤꯗꯤ ꯑꯗꯨ ꯅꯠꯇꯕꯗ ꯑꯩꯈꯣꯏꯒꯤ ꯏꯂꯤꯃꯦꯟꯇꯔꯤ ꯁ꯭ꯀꯨꯜꯒꯨꯝꯕ, ꯀ꯭ꯔꯦꯝ ꯁ꯭ꯀꯨꯜꯒꯨꯝꯕ ꯍꯥꯏꯇꯥꯔꯦꯀꯣ, ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯅꯤ ꯈꯪꯗꯦ ꯑꯗꯩ ꯒꯣꯔꯃꯦꯟ ꯁ꯭ꯀꯨꯜꯅꯤꯈꯪꯗꯦ, ꯑꯉꯥꯡ ꯃꯆꯥꯒꯤ ꯁ꯭ꯀꯨꯜꯗ ꯆꯠꯂꯒ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛ ꯇꯥꯛꯄꯤꯕ ꯌꯥꯏ ꯍꯥꯏꯇꯥꯔꯦꯀꯣ꯫ ꯑꯗꯨ ꯇꯧꯕ ꯃꯇꯝꯗꯨꯗ ꯉꯁꯥꯏꯒꯤ ꯄꯥꯔꯠ ꯇꯥꯏꯝ ꯖꯣꯕ ꯇꯧꯕꯗꯨꯅ ꯅꯪꯒꯤ ꯁ꯭ꯇꯥꯏꯄꯦꯟ ꯐꯪꯕꯗꯨꯗꯒꯤ ꯑꯃꯨꯛ ꯃꯊꯛꯇ ꯑꯍꯦꯟꯕ ꯄꯩꯁꯥꯗꯣ ꯐꯪ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯀꯣꯏꯅꯤꯡꯕ, ꯆꯠꯅꯤꯡꯕ, ꯑꯗꯒꯤ ꯑꯄꯥꯝꯕ ꯍꯥꯏꯇꯥꯔꯦꯀோ ꯑꯗꯨꯒꯨꯝꯕꯗ ꯑꯗꯨꯝ ꯐꯪꯒꯅꯤ꯫ ꯍꯣꯏ ꯄꯩꯁꯥ ꯅꯨꯡꯁꯥ ꯀꯩꯅꯣꯒ ꯌꯦꯡꯅꯕ ꯃꯇꯝꯗ, ꯏꯟꯗꯤꯌꯥꯒ ꯌꯦꯡꯅꯕ ꯃꯇꯝꯗ ꯍꯧꯖꯤꯛꯇꯤ 2.9, 2.7 ꯑꯗꯨꯋꯥꯏꯃꯨꯛ ꯂꯩꯕꯅꯤꯅ ꯍꯣꯏ 3 times ꯑꯃꯨꯛ ꯍꯥꯏꯔꯣꯀꯣ ꯑꯦꯚꯔꯦꯖꯇ ꯑꯗꯨꯃꯥꯏꯅ ꯍꯦꯟꯅ ꯄꯩꯁꯥꯗꯤ ꯆꯪꯉꯛꯀꯅꯤ꯫ ꯑꯗꯨꯕꯨ ꯆꯪꯕꯗꯨꯒꯤ ꯃꯊꯛꯇꯨꯗ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯁꯨ ꯍꯦꯟꯅ ꯂꯩ ꯍꯥꯏꯇꯥꯔꯦꯀꯣ꯫ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯄꯣꯠꯁꯦ ꯍꯥꯏꯗꯤ ꯑꯩꯅ ꯇꯧꯕꯗꯨꯁꯨ ꯍꯥꯏꯇꯥꯔꯦꯀꯣ, ꯑꯩꯅ ꯚꯤꯗꯤꯑꯣ ꯀꯥꯞꯄ ꯈꯣꯠꯄꯗꯣ ꯑꯩꯅ ꯁꯨꯃꯥꯏꯅ ꯚꯤꯗꯤꯑꯣꯁꯤ ꯈꯨꯠꯊꯥꯡꯗ ꯑꯩꯅ ꯋꯥ ꯈꯛ ꯉꯥꯡꯕꯒꯤ ꯃꯍꯨꯠꯇ ꯑꯩꯅ ꯇꯧꯕꯗꯨꯁꯨ ꯑꯩ ꯚꯤꯗꯤꯑꯣꯗ ꯎꯠꯆꯔꯛꯀꯦꯕꯀꯣ꯫ ꯑꯩꯅ ꯍꯥꯏꯗꯤ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕꯅꯦ, ꯁꯥꯇ꯭ꯔ ꯑꯩꯈꯣꯏꯒꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯏꯟꯇꯔꯟꯁꯤꯞ ꯂꯥꯛꯄ ꯍꯥꯏꯇꯥꯔꯦꯀꯣ꯫ ꯏꯟꯇꯔꯟꯁꯤꯞ ꯂꯥꯛꯄ ꯁꯥꯇ꯭ꯔꯁꯤꯡ ꯑꯩꯈꯣꯏꯒꯤ ꯖꯔꯃꯅꯤꯗꯒꯤ ꯂꯥꯛꯏ, ꯑꯗꯒꯤ ꯏꯟꯗꯣꯅꯦꯁꯤꯌꯥꯗꯒꯤ ꯂꯥꯛꯏ, ꯏꯟꯗꯤꯌꯥꯗꯒꯤ ꯂꯥꯛꯏ ꯍꯟꯗꯛꯀꯤ ꯑꯣꯏꯅ꯫ ꯑꯗꯨꯒ ꯃꯊꯪ ꯁꯦꯃꯤꯁꯇꯔꯗꯗꯤ ꯌꯥꯝ ꯂꯥꯛꯀꯅꯤꯀꯣ, ꯐꯤꯂꯤꯄꯤꯟꯁꯇꯩ ꯂꯥꯛꯀꯅꯤ, ꯃ꯭ꯌꯥꯟꯃꯥꯔꯗꯩ ꯂꯥꯛꯀꯅꯤ, ꯖꯔꯃꯅꯤꯗꯩ ꯌꯥꯎꯔꯤꯀꯣ, ꯑꯗꯨꯒ ꯑꯇꯣꯞꯄ ꯃꯌꯥꯝ ꯑꯃ ꯏꯟꯗꯤꯌꯥ ꯀꯩꯀꯩ ꯃꯌꯥꯝ ꯌꯥꯎꯔꯤ꯫ ꯑꯗꯨꯒꯤ ꯃꯣꯏꯒꯤ ꯏꯟꯇꯔꯟꯁꯤꯞ ꯂꯥꯛꯄ ꯑꯉꯥꯡꯈꯩ ꯍꯥꯏꯇꯥꯔꯦꯀꯣ, ꯃꯣꯏꯒꯤ ꯂꯣꯏꯁꯤꯜꯂꯛꯄꯒꯤ ꯀ꯭ꯂꯣꯖꯤꯡ ꯁꯦꯔꯃꯣꯅꯤꯁꯤꯒꯤ ꯑꯣꯏꯅ ꯚꯤꯗꯤꯑꯣ ꯅꯝꯕꯅꯦ꯫ ꯑꯗꯨꯒ ꯃꯣꯏꯅ ꯉꯁꯥꯏꯒꯤ ꯏꯟꯇꯔꯟꯁꯤꯞꯇꯨꯗ ꯀꯔꯤ ꯍꯥꯏꯇꯥꯔꯦꯀꯣ, ꯃꯣꯏꯒꯤ ꯔꯤꯐ꯭ꯂꯦꯛꯁꯟ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦꯀꯣ, ꯃꯣꯏꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇꯣ ꯁꯤꯌꯔ ꯇꯧꯕꯒꯤ ꯃꯑꯣꯡꯗ ꯅꯝꯕ ꯚꯤꯗꯤꯑꯣꯅꯦ ꯍꯥꯏꯇꯥꯔꯦ꯫ ꯁꯨꯃꯥꯏꯅ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯔꯤꯁꯦ ꯁꯤꯒꯨꯝꯕ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯁꯤꯒꯤ ꯄ꯭ꯔꯣꯃꯣꯠ ꯇꯧꯅꯕ ꯇꯧꯔꯤꯅꯦꯕꯀꯣ꯫ ꯁꯤꯁꯨ ꯃꯈꯜ ꯑꯃꯅꯦ ꯍꯥꯏꯇꯥꯔꯦ ꯉꯁꯥꯏꯒꯤ ꯄꯩꯁꯥ ꯇꯥꯟꯕꯒꯤ꯫ ꯑꯗꯨꯅ ꯃꯌꯥꯝꯁꯨ ꯍꯣꯏ ꯑꯍꯥꯟꯕ ꯂꯥꯛꯄꯗ ꯄꯩꯁా ꯅꯨꯡꯁꯥ ꯆꯪꯉꯤ, ꯂꯥꯛꯄꯗꯀꯣ ꯂꯨꯄꯥ ꯂꯥꯛ 1.5 ꯍꯦꯟꯅ ꯆꯪꯕ ꯌꯥꯏ꯫ ꯑꯗꯨꯒ ꯑꯍꯥꯟꯕ ꯄꯨꯊꯣꯛꯄꯗꯣ ꯍꯥꯏꯗꯤ ꯂꯥꯛꯑꯝꯗꯥꯏꯗ ꯄꯩꯁꯥꯁꯦ ꯂꯩꯇ꯭ꯔꯦ ꯍꯥꯏꯇꯥꯔꯒꯁꯨ
matam leiri hai tare khoigi example ni ko graduation lore graduation hek loibaga lakta ya di haiba leitiba sahi amani gap leithoga nangna hoi thabak tawgera company da thabak tawgera ada company thabak tawudu yeng tare paisa do hoto kan example ni company gi thabak tuna tha amada 25000 per month phange or manipur da di tolop sam pi ko master loiba kan da 15000 khatanga pi lei ko adu tawdu shok pudi aigi oina suggestion da ko atopa khoigi achapot yomani khangde adegi atopa leidana haitare khoigi white collar job nataba atopa paisa tan ba yaba kai kai thabak khara yawsala kanda nangna bu tamning ta ga de paisa do khara saving tawraga tha amada paisa khak to tungjala chahi ama changira ani changira tungjala kanda lak pa yai chat pa yai haitare ko Taiwan khaki wana te to pam da chaninga ka tar ga ju ana chakra kanda hena nangi potential leiriba nangi sizinabam khangdaba haitare ko Manipur da or India among the sinabum khangdaba nangna mapanda thola kanda nangi belu khangbiba mafam nangi potential do hena khangma mafam da satpajina haitare khena kanaba lakani adoi tardi nang hayengwai laik tam balura kanda makha tana nang sakadoriba mafam example ni Taiwan da laga makha tana thabak tawdagi bo hire ju natraga na Taiwan da leramaga atopa amu country da nangna ship tawge bo hire ju adugumba nangi haitare ko career do semning targadi mayam haitare paisa leite khote na matha sanu leita ta di paisa tan tare ko haji ai chhatra oina leije stipend phangi ko stipend phangi ado adum paisa konei stipend do ai part time job amta tawdraju konei haitare adubu ahenba tawba yaba su lei habaduni da aina hainingi ji ko aduna extra nangna tawsan targadi hena nangna apamba yumda bu thadokera adagi nangna koiba chatningba haitare ko yumda depend tawdabida leiba yai haitare aduna hojing mayam January loisalakadore ko ana February January dagi dum form thaba university kara awang bodi dum thaba hoyi aduga university atop khara di dum hoi March April dagi thaba jawe aduna ngalingai matam dagi kaigumba mapalam da tamningi haitargadi spring akhoigi September session gi haitare fall session gi tamning targadi ngalingai matam dagi khoigi document che chang ngasai degree gumba transcript kumba tanthokpa yaba oja dagi recommendation letter lawthokpa khothokpa do kharangana tawtho aduga preparation tawro university ani hum thajallo aduga selection adum phangjarani phangdre aina ningan gano adum mathang da jam tha hanjan jan tha ju ku kaide ko khanre bo tamge na bu khan tar ga di ko hanjan jan adum thaw ai tar aduga paisa yang kan tingdong na te tha ma tam da hoi bank statement khotpa utpagi paisa nung sabudi khar changani adubu adugi paisa do hayengwai adum haidi nangi visa tanaba loiba application lor kan adum paisa da adum lawthokpa ya ba ngatani ko aduna si mayam je khan tare aduna lakpu lakhradi opportunity di dum lepoy aduna hoi mi khudimak loinamak lakpaga part time job phangni haiba leite ko amuk kaigino hai matamda Taiwan je kaino ngangba haidi Chinese ngangba haidi mogi Taiwan maron je Mandarin ngangba lamnina atopa part time job samna haibda convenience store da gumba taw khopa dudi Chinese haita targadi adugumba dudi mu khudong chaba leiroi ko do hana ngan yumda leiringai da khogi online da ni khangde practice tawra khola kan hena heiraga laga di hena ju convenient oini thabak taw khatana tana leiba khopa da ju hena nongai ni ko aduga part time job se Taiwan government gi oina di yai haitare kaino pung ani sorry kaino Taiwan government gi oina hafta amada week amada 20 hour per week yai aduga hajikti anoba paw ma haigadi graduation loirba matungda sahi ani leidaba yai haitare example like master loire ko or undergraduate loire adu loir matungda khoi sahi ani visa extend tawba yai ba haitare job seeking visa ana ko ada hanadi job seeking visa da leiringai matamda part time job tawsi yaramde haitare ko adubu haji government na moigi relax tawthorpa haitare kaigumba nangje Taiwan gi university amadagi graduate tawraba master bu loiraba or undergraduate bu loi targadi Taiwan da nangna ngasai thabak thiringai da full time job thiringai matamda hanadi part time job tawba yaramdabje hajikti work permit yaw da targa ju part time job tawba yai haitare ko adana Taiwan da thabak ama taw matamda ai hajik part time job toise work permit
ꯌꯥꯎꯔꯤꯅꯦ ꯁꯥꯇ꯭ꯔ ꯑꯣꯏꯕꯅꯤꯅꯀꯣ ꯑꯗꯨꯅ ꯋꯥꯔꯛ ꯄꯥꯔꯃꯤꯠ ꯆꯪꯉꯤ ꯑꯗꯨꯅ ꯋꯥꯔꯛ ꯄꯥꯔꯃꯤꯠꯁꯤ ꯌꯥꯎꯗ꯭ꯔꯒꯁꯨ ꯍꯌꯦꯡꯋꯥꯏ ꯊꯕꯛ ꯐꯨꯜ ꯇꯥꯏꯝ ꯖꯣꯕ ꯐꯪꯗ꯭ꯔꯤꯉꯩ ꯃꯇꯝꯗꯁꯨ ꯑꯩꯈꯣꯏꯅ ꯇꯥꯏꯋꯥꯟꯗꯒꯤ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯂꯣꯏ ꯇꯥꯔꯗꯤ ꯆꯍꯤ 2 ꯂꯩꯗꯕ ꯃꯇꯝꯗ ꯀꯩꯅꯣ ꯋꯥꯔꯛ ꯄꯥꯔꯃꯤꯠ ꯌꯥꯎꯗ꯭ꯔꯁꯨ ꯊꯕꯛ ꯇꯧꯕ ꯌꯥꯏ ꯁꯤꯁꯨ ꯍꯥꯏꯗꯤ ꯅꯨꯡꯉꯥꯏꯕ ꯀꯥꯟꯅꯕ ꯄꯥꯎꯅꯦ ꯍꯥꯏꯇꯥꯔꯦꯀꯣ ꯇꯥꯏꯋꯥꯟꯒꯤꯁꯦ ꯑꯗꯨꯒ ꯌꯥꯝꯅ ꯑꯅꯧꯕ ꯑꯗꯨꯝ ꯂꯥꯛꯑꯦ ꯁꯤꯗ ꯄꯔꯃꯤꯅꯦꯟ ꯔꯦꯁꯤꯗꯦꯟ ꯂꯩꯇꯒꯦ ꯈꯣꯠꯇꯒꯦꯁꯨ ꯑꯗꯨꯝ ꯌꯥꯏꯀꯣ ꯑꯗꯣ ꯚꯤꯗꯤꯑꯣꯁꯤ ꯌꯥꯝ ꯁꯥꯡꯉꯅꯤ ꯑꯗꯨꯅ ꯀꯩꯒꯨꯝꯕ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝꯅ ꯀꯩꯒꯨꯝꯕ ꯀꯥꯟꯅꯕ ꯈꯔꯗꯪ ꯐꯪꯉꯦꯅ ꯈꯟꯖ ꯇꯥꯔꯒꯗꯤ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝꯅ ꯂꯥꯏꯛ ꯇꯧꯕ ꯁꯤꯌꯥꯔ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯑꯗꯨꯒ ꯑꯗꯣꯝꯅ ꯀꯩ ꯈꯟꯕꯤꯒꯦ ꯍꯥꯏꯕꯗꯣ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯀꯃꯦꯟꯗ ꯐꯖꯕ ꯀꯃꯦꯟ ꯃꯆꯥ ꯑꯃꯇꯪ ꯊꯝꯕꯤꯔꯝꯃꯨ ꯍꯥꯏꯅ ꯃꯂꯦꯝꯉꯥꯟꯕꯅ ꯍꯥꯏꯖꯔꯤ ꯊꯥꯒꯠꯆꯔꯤ